ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯇꯣꯝꯆꯧ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯖꯪꯒꯜꯗ ꯁꯥ ꯎꯆꯦꯛ ꯐꯥꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯕ ꯅꯨꯄꯥꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯖꯪꯒꯜꯗ ꯆꯠꯇꯨꯅ ꯁꯥꯔ ꯎꯆꯦꯛꯂ ꯑꯃ ꯐꯥꯗꯕ ꯌꯥꯗꯦ, ꯍꯣꯔꯦꯟꯒꯤ ꯆꯥꯅꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯝꯆꯧ ꯖꯪꯒꯜꯗ ꯁꯥ ꯎꯆꯦꯛ ꯐꯥꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯔ ꯐꯥꯎꯕ ꯃꯍꯥꯛ ꯖꯪꯒꯜꯗ ꯁꯥ ꯎꯆꯦꯛ ꯑꯃꯠꯇ ꯐꯥꯔꯝꯈꯤꯗꯦ꯫ ꯍꯩꯁ, ꯋꯥꯁꯨ ꯋꯥꯔꯦ, ꯎ ꯃꯈꯥꯁꯤꯗ ꯉꯥꯏꯍꯥꯛꯇꯕꯨ ꯄꯣꯊꯥꯈꯤꯒꯦ꯫ ꯇꯣꯝꯆꯧꯅ ꯎ ꯃꯈꯥꯗ ꯄꯣꯊꯥꯔꯤꯉꯩꯗ ꯎꯆꯦꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯇꯣꯝꯆꯧꯒꯤ ꯃꯃꯥꯏꯗ ꯎꯆꯦꯛ ꯃꯊꯤ ꯐꯥꯏꯗꯔꯛꯏ꯫ ꯀꯔꯤꯅꯣ ꯃꯁꯤꯅ? ꯍꯩꯁ, ꯁꯤꯗꯤ ꯎꯆꯦꯛ ꯃꯊꯤꯅꯤꯗꯅ! ꯑꯗꯨꯗꯒꯤ ꯇꯣꯝꯆꯧꯅ ꯁꯥꯎꯔꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯎꯆꯦꯛ ꯃꯆꯥ, ꯐꯥꯔꯦꯗꯅ ꯉꯁꯤꯗꯤ! ꯑꯩꯒꯤ ꯃꯥꯏꯗ ꯎꯆꯦꯛ ꯃꯊꯤ ꯐꯥꯏꯖꯤꯟꯕ ꯈꯪꯒꯅꯤꯗꯣ ꯅꯪ! ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯑꯩꯕꯨ ꯐꯥꯕꯤꯒꯅꯨ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯎꯆꯦꯛ ꯃꯆꯥ, ꯑꯩꯗꯤ ꯅꯪ ꯀꯩꯗꯧꯕꯩ ꯊꯥꯗꯣꯛꯇꯧꯔꯤꯕ? ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯎꯆꯦꯛ ꯃꯊꯤ ꯐꯥꯏꯖꯤꯟꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯎꯍꯧꯗꯕꯒꯤ ꯁꯣꯏꯈꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯅꯪꯒꯤꯗꯃꯛ ꯀꯥꯟꯅꯔꯕ ꯄꯥꯎꯇꯥꯛ 3ꯈꯛ ꯍꯥꯏꯔꯝꯒꯦ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯍꯥꯏꯔꯛꯂꯣ ꯍꯥꯏꯔꯛꯂꯣ, ꯅꯪꯒꯤ ꯄꯥꯎꯇꯥꯛ 3ꯗꯣ ꯑꯩ ꯇꯥꯔꯒꯦ꯫ ꯑꯍꯥꯟꯕ ꯄꯥꯎꯇꯥꯛꯅ ꯅꯪꯒꯤ ꯈꯨꯠꯇꯒꯤ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯍꯥꯏꯒꯦ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯇꯥꯛꯅ ꯎꯁꯥꯁꯤꯗ ꯇꯣꯡꯂꯒ ꯍꯥꯏꯒꯦ꯫ ꯑꯗꯨꯒ 3ꯁꯨꯕ ꯄꯥꯎꯇꯥꯛ ꯑꯁꯤꯅ ꯎ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯇꯣꯡꯂꯒ ꯍꯥꯏꯒꯦ꯫ ꯑꯗꯨꯗꯒꯤ ꯇꯣꯝꯆꯧꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯇꯣꯡꯍꯜꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯇꯥꯛ ꯍꯥꯏꯔꯒꯦ ꯇꯥꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯁꯥꯎꯒꯅꯨ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯇꯥꯛ ꯍꯥꯏꯔꯒꯦ ꯇꯥꯔꯣ꯫ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯋꯥꯔꯤꯗ ꯊꯥꯖꯕ ꯊꯝꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨ ꯈꯪꯗ꯭ꯔꯕꯗꯤ꯫ ꯑꯗꯨꯗꯒꯤ ꯎ ꯃꯇꯣꯟꯗ ꯄꯥꯏꯈꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯍꯣ ꯑꯄꯪꯕ, ꯑꯩꯒꯤ ꯄꯨꯛ ꯃꯅꯨꯡꯗ ꯁꯅꯥ 2 ꯌꯥꯎꯔꯤ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯍꯥꯠꯂꯝꯂꯕꯗꯤ ꯁꯅꯥ 2 ꯑꯗꯨ ꯅꯍꯥꯛꯀꯤ ꯑꯣꯏꯔꯗꯕꯅꯤ꯫ ꯇꯣꯝꯆꯧ ꯑꯗꯣ ꯁꯥꯎꯔꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯍꯥꯏꯔꯛꯏ: ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ! ꯑꯩ ꯁꯅꯥ 2ꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯀꯣ! ꯑꯩꯁꯦ ꯌꯥꯝ ꯄꯪꯈ꯭ꯔꯦꯗꯀꯣ! ꯐꯔꯦ ꯎꯆꯦꯛ ꯃꯆꯥ, ꯅꯍꯥꯛꯀꯤ 3ꯁꯨꯕ ꯄꯥꯎꯇꯥꯛ ꯑꯗꯨ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩꯅ ꯅꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯄꯥꯎꯇꯥꯛ ꯑꯗꯨꯁꯨ ꯄꯥꯝꯂꯤꯕ, ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯄꯥꯎꯇꯥꯛ ꯑꯗꯨꯕꯨꯁꯨ ꯊꯧꯑꯣꯏꯕꯤꯗꯕ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯅꯁꯥꯅ ꯇꯧꯖꯕ ꯑꯔꯥꯟꯕ ꯊꯕꯛꯇ ꯅꯁꯥꯅ ꯅꯁꯥꯕꯨ ꯁꯥꯎꯒꯅꯨ, ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯗꯅ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯋꯥꯔꯤꯗ ꯊꯥꯖꯕ ꯊꯝꯒꯅꯨ꯫ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯀꯗꯥꯏ? ꯅꯁꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛꯇ ꯅꯁꯥꯅ ꯅꯁꯥꯕꯨ ꯁꯥꯎꯖꯔꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯕꯨ ꯀꯗꯥꯏꯗꯒꯤ ꯁꯅꯥ 2 ꯌꯥꯎꯗꯣꯏꯅꯣ? ꯐꯔꯦ, 3ꯁꯨꯕ ꯄꯥꯎꯇꯥꯛꯇꯣ ꯍꯥꯏꯔꯒꯦ ꯇꯥꯔꯣ꯫ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯕꯨꯅ ꯇꯧꯗ꯭ꯔꯒ ꯀꯩꯗꯧꯕꯒꯤ ꯈꯪꯁꯨ ꯈꯪꯂꯣꯏꯗꯕ, ꯏꯟꯁꯨ ꯏꯟꯂꯣꯏꯗꯕ ꯄꯥꯎꯇꯥꯛ ꯑꯗꯨ ꯄꯥꯝꯂꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ꯫ ꯇꯣꯝꯆꯧ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯈꯜꯂꯒ ꯂꯥꯛꯈꯤꯕ ꯑꯗꯨꯐꯥꯎ ꯐꯪꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯎꯆꯦꯛ ꯑꯗꯨꯅ ꯄꯥꯏꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫